Labukta tabak suba satluraga mayum da halapagi lambida Turel aman lanthoktuna chatnaba honarubi nupi ani Isingna Chenthakhiba ngasi fawba Thiba Khangdana Leiri. Hairiba thokdok asi ngarang nungthil Ukhrul District ke Chingai Assembly Constituency ge manung sanba Salo Village phawduna seliva Tholiru Turel da thokibani. Hojik fawba haksang phangmangamdana leiriba nupi ani adu khul adumaktadagi RS ngamreila sahi kuntra mapuroiba RS Vareishung amadi RK Ramreila sahi kuntra mari mapuroiba RK mathotmi kawi. Makhoi ani ngarang mahogsagumna thangnabada leiba khulgi lobukta lou suba satluraba batung nungthil pung ahumrom taba matamda mayumda halakpagi lambida mahogsagi matawgum Tholiru Turel lanthokna bahonabada khudong thiba thodok adu thokibani. Pausina hai ngarang mafam maduda nong tabaga loinena Turel gi imai khangdana wangkhalakpaga loinena isel kanna senmana maramoiduna nupi ani adu Isingna Chenthakhiba oiba yai hairi. Thodok adu thokre haibagi pau hek tabaga manak nakpada leiba khunja singna nupi ani adu gi haksang thibagi tabak ngasi fawba sathari. Amaromda ngasi ayuk SDRF amadi NDRF ke team singsu thodok thokphamda yausilakpaga loinena nupi ani adu gi haksang thibagi tabak sathari. Nungthil pung mari henba fawbada haksang sing phangmangamdre loinena nong leptana subana hojik Tholiru Turel ge imai hena wangkhalpana maram oiraga sathariba operation aduda kudong sadaba kyasu mayoknari haina pausina makha tari.